Hauki Sahi December Kunmari the Gitawal District Waitau Patalaiba Waitau Water Supply Scheme Bu Waitaugi Kunza Kunga Manga Dal Ising Pangande Haiba Wahauda Waitau Executive Youth Association Wayamadi Waitau Open Mera Paibina Water Supply Scheme Masibu Thong lonsinbagi khongjang sangsin duna lakpa adu ngasi department ki mioi singamadi khongjang loi singi marakta yasinaba purakpadagi water supply scheme thong lonsinbagi khongjang khudak ta hangdokkhre ngasi numit yung ba matamda khongjang loi singna water supply scheme asigi authority ki mioi singda thong lonsin lamba so sing khuchinaraduna wayagi advisor thiam kishanna phongdorakpada Fed Department ki Chief Engineer Kiran Kumar Laishram go wari sanarba matung hayengdagi pipeline tingduna yumda sing ta dripauba alternative option nama oina waithaugi khun manga department ki maikai dagi water tanker tharaktuna ising phanghangani amadi athuba matamgi manungda pipeline tingbagi thabak so hauragani haibadagi water supply scheme thong lonsinbagi khongjang ase handokpani waithau khun gi miyamna khongjang sangsilingai manungda water supply scheme asigi makha da leiriba consumer singna thengnakiba awaba kaya adugidama warau bidanaba amadi ngasi waithaugi khunja singbu ising phangangani haina thajaba pibiragliba Fed Department ki official pumnama apenba phongdoksari haiba wafam phongdorakhi ngasi se khoi gi PhD department gi chief engineer Sir Kiran Kumar Laishramga akhoi gi agitation tawriba waithau lekai manga gi mihutchinga lejariba khoi jinga ngasi mahaki mamangda phamina matungda yana badu pura aga akhoi so do ngasi handover tawre haibuduni akhoi media sin raunda lathokchari aduga yana basing adu akhoi kullekai gi imai ben natraga ipai du mayam du su mit mai oinalaba ai madum chu lathokchage